Mizoram government na Myanmar amadi Bangladesh tagi Çhanglakpa refugee singi biometric data Louroi Haina Phongdokhre Mizoram Assembly Station da Chief Minister Laldu Homana Mizoram da Bangladesh amadi Myanmar dagi Çhanglaktu na saidangduna leiriba refugee singi biometric data Loba Louroi Central government na haukiba chahigi April thada Mizo National Front ki Zoram thangana luchingba government ta Myanmar amadi Bangladesh tagi Çhanglaktu na Mizoram da leiriba refugee singi biometric data collection taunaba hairaklabasu State Assembly election leiba maramna biometric data collection tauramde haina mahakna house ta thamki hairi Central government na state government ta Myanmar Bangladesh amadi Manipur dagi changjafam loduna leiriba miyamgi damak relief material na chingba mateng panglakpa leptri haina su Phongdokhre hairi Mizoram Home Department gi report matung inna hauzik Mizoram da Myanmar dagi mioi lising kutrani toy ga chani kunmathoi Bangladesh dagi mioi lising amaga chama hufu taret amasung Manipur dagi mioi lising mapan changjafam loduna leiri hairi